Leikhidraba Angang anigi Mapana Jac Khangde Haikre Sani Hatpa mi Hatpa du Hatpiu Haidi Aduga miyamna Sangshiliba Khongjangda Sawali Sina Kaitian da Naune Tek Tarokle Security Forces na Handuna Kapada Lathoba Masokle Wangu Tera Khong Makha Mamang Lekai gi lambi thingbagi khongjang makha ta ngasi ju chathari Census taunabagi mathau taba document sing Korea gi khuthangde Imphal gi post office ta thunglare 2027 dagi private school singda mahiroi gi emission 35% hantagadabani aduga sahi sigi July dagi thagi fee 20% hantagadabani haina akan waron thamakli Kosem na loba sahi sigi class 12 ki exam gi result tha sigi kunda haidoklagani Environmental and Social Activist Manikanta Mutumna Tronglaubi ki thauto adugi asumba justice PBU haina ngasi ayuk lilong sajingdagi Tronglaubi tamna Naitom secondary satpa hokre Iran Strait of Hormuz hangdokhre Singzamaida sakhiba maira rally aduda makhongda sokhiba thauna phabi ima aduni Lalon itiki jahaz sing Strait of Hormuz phawraga chatpa yare Iran gi foreign minister Hayeng langthabanda toten sadang lauthokre CM no khunda santi gi pauzen piba saluraba matungda heng longan baga tangkhun civilian gari Houjik ambush Touduna lambi da tamsina hatok pikre